ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯂꯥꯞꯂꯕ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯏꯊꯠꯁꯤꯗꯒꯤ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯗꯥꯛꯇꯔ ꯉꯥꯡꯕꯝ ꯁꯥꯟꯇꯤꯀꯨꯃꯥꯔ ꯃꯤꯇꯩ ꯑꯩꯍꯥꯛ ꯇꯥꯏꯋꯥꯟꯒꯤ ꯍꯣꯡꯀꯣ ꯇꯂꯤꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤꯗ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯂꯣꯏꯅꯅ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯐꯤꯜꯗꯁꯨ ꯅꯍꯥꯔꯣꯜ ꯁꯥꯟꯅꯔꯣꯏ ꯅꯍꯥꯔꯣꯜ ꯀꯌꯥꯕꯨ ꯅꯦꯆꯔꯦꯜꯒꯤ ꯑꯣꯏꯕ ꯂꯝꯕꯤꯁꯤꯗ ꯄꯨꯁꯤꯟꯅꯕ ꯑꯩꯍꯥꯛ ꯇꯥꯏꯋꯥꯟꯒꯤ ꯑꯃꯗꯤ INBA Global Asiaꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯊꯧ ꯄꯨꯖꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥ ꯀꯟꯕ ꯂꯨꯞꯅ ꯍꯣꯠꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯁꯦꯡꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯂꯦꯟ ꯑꯣꯏꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯧꯕ꯭ꯔꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯂꯦꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯃ ꯁꯥꯕꯒꯤ ꯑꯃꯗꯤ ꯃꯤꯊꯨꯡꯂꯦꯟꯅꯆꯤꯡꯕ ꯁꯥꯕꯒꯤ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯗ ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯊꯋꯥꯏ ꯌꯥꯎꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯍꯥꯛ ꯑꯩꯈꯣꯏꯕꯨ ꯁꯧꯒꯠꯆꯩ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯏꯔꯝꯗꯝꯒꯤ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯃꯁꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯤ ꯌꯥꯝꯅ ꯊꯦꯡꯃꯜꯂꯕꯅꯤ ꯌꯥꯝꯅ ꯃꯃꯥꯡꯉꯩꯗ ꯍꯧꯔꯛꯄ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥ ꯀꯟꯕ ꯂꯨꯞꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯣꯉꯥꯟꯕ ꯄꯨꯟꯕ ꯈꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯁꯤꯒꯤꯅꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤ ꯀꯟꯕꯒꯤꯅꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯠꯁꯦꯝ ꯑꯁꯤ ꯀꯟꯅꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯒꯨꯝꯕ ꯍꯣꯠꯅꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯜꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤꯔꯝꯆꯥꯁꯤꯡꯅ ꯂꯥꯛꯑꯒ ꯀꯟꯕꯤꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯍꯧꯁꯥ ꯀꯟꯕ ꯂꯨꯞꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯗ ꯁꯧꯒꯠꯄꯗ ꯅꯠꯇꯅ ꯑꯩꯍꯥꯛ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯁꯤ ꯁꯥꯕ ꯃꯇꯝꯗ ꯑꯃꯗꯤ ꯃꯤꯊꯨꯡꯂꯦꯟ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯁꯦꯜ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯗꯒꯤ ꯁꯦꯡꯂꯕ ꯄꯥꯎꯖꯦꯜꯁꯤꯡ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ